mayamdi kamai taunariye hujik kei haitare si season change oibagine aisu lok room haitare room hori machinje eidi khitangbo rosa room hoba tawrgadi ne machinje ikha khai ba ingona tasteless oi duna ai bhuguti do chere ta do hingonda hawrabani na fresh manado adudo chamdo gane chasalini machin khawa do khitang phai room hori masa jam nuaite tu do talne idam daga oi masigane ado hujiki haidre he hachi de 24 da namu luhongo ama lai asmai masa se nuaita do tawdi ai de blog ka dum ge tawi sidi cancel da awra khande machin che ikha kha dam he he ding da nuaite ba machin che ta mayam di asi se season che joy ba se akhoi ge winter chakak pasiya smai tawde ba tawri ayaba mi ge di sum tawde khara ge di khangde ado amara February March April ki dwai do su ne so ai room lo ka room he do dik da ba ama oi ba di ba mayam ge su tong do ba se e ba taw de ase September da di se so ai room ga ta thu hu de na hu de da November si ga mo taw khalai ri si se da ai da sweater ga sol su gu ba in ba se kya he na de ba adugegi thong sa ro da ba do sum ma pa da ina dung sa jai ba oi da kai ge sum khula da hai ta re ne open the sweater ga lit da ina to ba gi de sum du bai ta re bo aigi ngasi blog se yengminasi mayam aigi hingon da pan ba khra poche jing do kamai kamai tawri amtang koi ri si hai ta re adu ge loida na ne ke dori yam nuaitaba amana kai oi ba khamra yengminasi aigi angom haina do haina ki mathak tu kana no khangde mi ne akhoi baning da su mi thabak suri ba to ba mi gi adu ke do moi gi mistri ra kana no labor kana no khangde da moi kwa sa go othok do adu to le mi kwa gi kenya hai tra kwa gi mehi do sang sang na aigi angom haina gi mana do kya putale moi na thadar mi ba asibu uramadi phaba udarabani na ngang sungam de ke sungam de mathwai ri jam nuai tre bo asmai hingon gi pochei da asmai to ram se acha pot da so moi di napi ni khalamani ba cha da ba pot ni khalamani ba adu so jaha pot da sugum ba to bo na de moi site ta kadai de drain su le ri ni adon da moi kwa gi kotang do lang chi ki le tina ai hek ke no si bo ai je hala ke lop na mathang mathang ai video se ya yengminasi kyam nuai ti hamra du ni ja em se phadigom khulli ni phadigom khulli ni si gai se ado hangam khang ti ni mathan ta hore si mu chaw re oh dekhaya se ki khapulo ai sa ki bisna hai ba video to ri ra ai na si nya hangam kha ati ti pi si na jenam দেখাই আছো কি কি এইটো বড়ি এইটো কি কয় মাটি ডালৰ বড়ি এইটো মাটি ডালৰ এক মিনিট মই ব্লগ বনাওঁ ন সেইকাৰণে তাতে ইউটিউবত এই আছে ছাগল হাৱাইগি বড়ি মাটি ডালৰ বড়ি তাৰপাছত এইটো তুলসী পত্তা ড্ৰাইটো হলিবা টেবলেট তোমাই আৰু আছে চিৰৈতা টেবলেটটো চিৰৈতা হেৰি ভুগুটিগি টেবলেট তো নিছি সে খৰ কংদ্ৰি এইটো মোৰ কাম আৰু এইটো ধৰাচোন মই দেখাই আছোঁ এইটো চাইডত ꯑꯁꯤꯁꯤꯅꯦ ꯕꯦꯒꯁꯦ ꯑꯩꯈꯣই ꯏꯆꯦ ꯑꯍꯟꯅ ꯁꯥꯕꯅꯤ ꯁꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯁꯦ কুইৰবা বেগ নিঙাছি এইনা সুদোকপানিয়েবা এইটো বহুত পুৰণা বেগ হয় এইটো বহুত আগতে হেৰি বনাইছে মোৰ ডাঙৰ বাইদেউ বনাইছিলে সিজম ফজাবনি से मैम चा चंगांग नि से तेज पत्ता दालचीनी लौंग सिंग लोय मिक्स तरोगा गोलमरिच सु हापिनी इनमदा जोबगी असमाई गरम गरम केनो चंगांग से थगा केनो तोबनी लोक थुंदी तोबा जिंग सु फबनी दुगी सुन से तरेनी चामना हापचलनी से तिगत ना हानो सोगलनी अदुनी लोक चंगम मरोय मैम ngasi nungsa se jam saade hoji pung 10 makhai ta de aduga smai sum leiri jam hit na sabado oide nungsa se ei la se hingdi hinge se मैम aina la pu tha ke bado balti da
ꯑꯗꯨꯒ ꯁꯤ ꯑꯋꯥꯊꯕꯤꯁꯨ ꯃꯥꯒ ꯍꯤꯡꯉꯦ ꯚꯨꯒꯨꯇꯤꯁꯨ ꯃꯅꯥꯛꯇꯁꯨ ꯁꯥꯠꯂꯦ ꯁꯤꯒꯁꯨ ꯑꯩꯅ ꯊꯥꯈꯤꯕꯅꯤ ꯁꯤ ꯃꯅꯤꯡꯗꯅꯤ ꯁꯤꯁꯦ ꯁꯤꯅ ꯁꯤꯇꯥꯐꯣꯜ ꯄꯥꯝꯕꯤꯗꯣ ꯈꯔ ꯋꯥꯡꯉꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯀꯤꯁꯜꯂꯤꯅꯤ ꯁꯣꯝꯗ ꯆꯠꯈꯤꯅꯤ ꯍꯥꯏꯅ ꯊꯧꯔꯤꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯤꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒ ꯅꯨꯃꯤꯠ ꯌꯥꯝꯅ ꯊꯣꯛꯏ ꯁꯤ ꯅꯨꯡꯉꯥꯏ ꯁꯣꯝꯗꯅ ꯌꯥꯏꯉꯪꯗꯨꯅꯤ ꯂꯣꯏ ꯀꯪꯉꯦ ꯌꯥꯏꯉꯪꯁꯦ ꯇꯥꯟꯕ ꯌꯥꯔꯅꯤ ꯁꯤꯗꯤ ꯃꯅꯤꯡ ꯈꯤꯇꯪꯁꯤꯒ ꯂꯣꯏ ꯄꯣꯠ ꯁꯨꯅ ꯑꯩꯅ ꯊꯥꯅꯤꯡꯕꯅ ꯈꯔ ꯈꯔꯗꯤ ꯁꯨꯝ ꯑꯣꯏꯔꯤ ꯁꯤ ꯁꯤꯇꯥꯐꯣꯜꯁꯦ ꯄꯥꯜꯂꯛꯑꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯏꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯀꯩꯅꯣꯗꯅꯤ ꯑꯗꯨ ꯁꯤꯁꯦ ꯑꯉꯣꯝ ꯍꯩꯅꯥꯁꯤꯒꯅꯦ ꯀ꯭ꯋꯥ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯊꯕꯛ ꯁꯨꯕ ꯃꯤꯅ ꯇꯧꯔꯝꯃꯤꯅꯤ ꯁꯤꯁꯦ ꯑꯁꯣꯟꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯃꯤꯅ ꯁꯣꯟꯗꯩ ꯀ꯭ꯋꯥꯁꯦ ꯀ꯭ꯋꯥꯒꯤ ꯃꯅꯥꯗꯣ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀ꯭ꯋꯥꯒꯤ ꯈꯣꯠꯇꯥꯡꯁꯤꯒ ꯁꯤ ꯑꯆꯥꯄꯣꯠꯇꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯁꯨꯝ ꯆꯥꯎꯈꯠꯇꯕ ꯍꯥꯏꯗꯣ ꯁꯤꯅꯤ ꯅꯣꯏꯗꯤ ꯏꯆꯦ ꯈꯪꯉꯝꯃꯣꯏꯁꯦ ꯆꯥꯅꯩ ꯍꯥꯏꯅ ꯅꯥꯄꯤꯅꯤꯅ ꯇꯧꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯤꯒꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯗꯤ ꯌꯦꯡꯉꯨꯁꯦ ꯁꯤꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ ꯍꯥꯏꯗꯣ ꯁꯤ ꯁꯨꯛ ꯐꯖꯅ ꯁꯦ ꯂꯩꯒꯁꯨ ꯁꯥꯠꯂꯤꯅꯤ ꯃꯄꯥꯟꯒꯁꯦ ꯀꯕꯣꯛꯇꯨ ꯐꯖꯅ ꯇꯧꯕꯁꯤꯒ ꯀꯌꯥꯝ ꯃꯇꯤꯟ ꯁꯤꯠꯅꯤꯡꯈ꯭ꯔꯅꯣ ꯀ꯭ꯋꯥꯒꯤ ꯀꯣꯇꯥꯡꯁꯦ ꯑꯣꯠꯁꯟꯅꯤꯡꯈ꯭ꯔꯅꯣ ꯌꯦꯡꯉꯨꯁꯦ ꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯅꯤꯅꯦ ꯊꯤꯅ ꯉꯥꯡꯉꯤꯁꯦ ꯁꯤꯗꯤ ꯈꯪꯍꯧꯗꯔꯦꯕ ꯁꯤ ꯐꯨꯒꯥꯏ ꯐꯖꯅ ꯐꯨꯅꯤꯡꯉꯤꯍꯦ ꯁꯦ ꯑꯐꯕ ꯐꯠꯇꯕ ꯄꯣꯠ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯇꯧꯔꯤꯅꯤ ꯁꯤꯁꯦ ꯁꯤꯅ ꯅꯤꯝ ꯄꯥꯟꯕꯤꯗꯨꯅꯤ ꯁꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯍꯧꯖꯤꯛꯇꯅꯤ ꯈꯔ ꯅꯨꯡꯁꯥ ꯊꯣꯛꯂꯛꯏꯁꯦ ꯉꯁꯥꯏꯗꯤ ꯊꯣꯛꯇꯦ ꯉꯔꯥꯡꯗꯒꯤ ꯅꯨꯡꯁꯥꯁꯦ ꯈꯔ ꯋꯥꯠꯂꯤꯑꯕ ꯂꯩ ꯆꯔꯥ ꯈꯔ ꯊꯥꯖꯤꯟꯕ ꯍꯧꯔꯦ ꯁꯤ ꯂꯩꯅꯤꯁꯦ ꯊꯥꯈꯤꯁꯦ ꯃꯅꯥꯛꯇ ꯁꯣꯝꯗ ꯗꯥꯂꯤꯌꯥꯒ ꯌꯥꯎꯔꯤ ꯌꯦꯡꯒꯦꯁꯦ ꯍꯤꯡꯒꯗ꯭ꯔꯥ ꯁꯤꯒꯗ꯭ꯔꯥ ꯈꯪꯗꯦ ꯏꯁꯤꯡꯗꯤ ꯆꯥꯏꯔ ꯊꯝꯃꯤꯅꯤ ꯁꯤꯅꯤ ꯁꯣꯝꯗꯅ ꯂꯣꯏ ꯁꯨꯔꯦ ꯁꯤ ꯂꯩꯁꯤꯁꯨ ꯈꯔ ꯈꯔ ꯁꯥꯠꯄꯗꯤ ꯋꯥꯠꯁꯤꯜꯂꯛꯑꯦ ꯁꯤꯁꯨ ꯐꯖꯍꯦ ꯇꯥꯈꯤꯕ ꯃꯁꯤꯁꯨ ꯁꯨꯝ ꯍꯥꯞꯆꯤꯜꯂꯦ ꯁꯤ ꯁꯨꯝ ꯁꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯉ ꯇꯧꯔꯛꯏꯁꯦ ꯐꯖꯅ ꯇꯧꯅ ꯆꯦꯛꯒ ꯈꯥꯅ ꯇꯧꯔꯤꯅꯤ ꯗꯥꯂꯤꯌꯥꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯀꯔꯤ ꯃꯆꯨꯕꯨ ꯂꯥꯛꯇꯣꯏꯕ ꯈꯪꯗ꯭ꯔꯤ ꯁꯤ ꯄꯥꯝꯕꯤꯁꯦ ꯄꯥꯝꯃꯨꯈ꯭ꯔꯦ ꯐꯖꯔꯦ ꯀꯛꯊꯠꯈꯤꯕ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯃꯤꯠꯁꯦ ꯏꯪꯉꯤ ꯁꯤ ꯎꯕꯒ ꯁꯣꯝꯗꯅ ꯖꯨꯕꯤ ꯑꯁꯣꯝ ꯁꯥꯏꯠꯁꯦ ꯂꯐꯨ ꯊꯔꯣ ꯍꯧꯔꯝꯕꯅꯤ ꯑꯗꯩ ꯂꯐꯣꯏꯁꯦ ꯀꯌꯥ ꯐꯖꯅ ꯂꯐꯨ ꯊꯔꯣꯁꯦ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯂꯐꯣꯏ ꯄꯥꯜꯂꯦ ꯂꯐꯣꯏꯅꯤ ꯁꯤꯅ ꯖꯨꯕꯤ ꯀ꯭ꯋꯥ ꯍꯧꯖꯤꯛꯇꯅꯤ ꯅꯨꯡꯁꯥꯁꯦ ꯈꯔ ꯈꯔ ꯂꯥꯛꯑꯦ ꯁꯤ ꯃꯌꯥꯝ ꯁꯣꯝꯗꯩ ꯌꯨꯝꯁꯤꯒ ꯁꯤꯅ ꯖꯨꯕꯥ ꯀꯨꯁꯨꯝ ꯂꯩꯗꯨꯅꯤ ꯀꯌꯥꯝ ꯋꯥꯡꯈꯠꯈ꯭ꯔꯦ ꯖꯨꯕꯥ ꯀꯨꯁꯨꯝꯁꯤꯁꯨ ꯀꯛꯊꯠꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯁꯣꯝꯗꯩꯁꯦ ꯅꯣꯡꯖꯣꯔ ꯄꯥꯝꯕꯤ ꯀꯧꯔꯤꯁꯦ ꯃꯌꯥꯝ ꯃꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯋꯥꯜ ꯃꯄꯥꯟꯗ ꯊꯥꯅꯩ ꯑꯗꯨ ꯁꯤꯅꯗꯤ ꯅꯔꯁꯤꯡꯍ ꯀꯔꯤ ꯄꯠꯇꯥ ꯍꯥꯏꯗꯨꯅꯤ ꯁꯤꯁꯨ ꯈꯥꯛ ꯋꯥꯡꯈ꯭ꯔꯦ ꯋꯥꯜꯗꯒꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯁꯤꯁꯨ ꯀꯔꯤ ꯄꯠꯇꯥ ꯑꯩꯈꯣꯏ ꯑꯁꯥꯃꯤꯁꯇꯅ ꯁꯤꯒꯅꯦ ꯅꯣꯔꯣꯛ ꯍꯤꯡꯒꯣꯄꯥꯠ ꯍꯥꯏꯌꯦꯕ ꯍꯤꯟꯗꯤꯗꯅ ꯀꯔꯤ ꯄꯠꯇꯥ ꯍꯥꯏ ꯑꯁꯤꯁꯨ ꯈꯛ ꯆꯥꯎꯔꯦ ꯋꯥꯡꯉꯦ ꯆꯥꯎꯔꯦ ꯂꯣꯠꯅ ꯀꯣꯂꯣꯝ ꯇꯧꯔ ꯊꯝꯗ꯭ꯔꯗꯤ ꯐꯖꯔꯣꯏ ꯖꯪꯒꯜ ꯉꯥꯛꯇ ꯃꯥꯟꯁꯤꯜꯂꯦ ꯋꯥꯜꯒꯤ ꯃꯊꯛꯇ ꯁꯤ ꯖꯨꯕꯥ ꯀꯨꯁꯨꯝ ꯂꯩꯁꯤꯁꯨ ꯍꯦꯛꯄꯒ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯠꯄ ꯈꯤꯇꯪ ꯋꯥꯠꯂꯦ ꯁꯤ ꯅꯣꯡꯖꯣꯔ ꯄꯥꯝꯕꯤ ꯍꯤꯡꯒꯣꯜꯁꯦ ꯐꯖꯔꯦꯅ ꯌꯦꯡꯍꯜꯂꯛꯏ ꯅꯠꯇꯦ ꯐꯖꯗ꯭ꯔꯦꯅ ꯌꯦꯡꯍꯜꯂꯛꯏꯅꯤ ꯁꯤꯅ ꯖꯨꯕꯤ ꯄꯥꯝꯕꯤ ꯃꯤꯒꯤ ꯑꯗꯣ ꯁꯤꯅ ꯀꯔꯤ ꯄꯥꯝꯕꯤ ꯀꯧꯕꯅꯣ ꯑꯩꯗꯤ ꯈꯪꯗꯔꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯅꯥ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯉ ꯇꯧꯔꯤꯅꯤ ꯏꯟꯗꯤꯌꯥ ꯄꯦꯄꯔ ꯂꯧꯔꯤ ꯍꯧꯖꯤꯛ ꯗꯣꯟꯠ ꯏꯟꯀ꯭ꯂꯨꯗ ꯃꯣꯕꯥꯏꯜ ꯚꯣꯇꯔꯁ ꯏꯟ ꯔꯣꯜꯁ ꯗ꯭ꯌꯨꯔꯤꯡ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯂꯥꯛꯑꯦꯅ ꯀꯩꯅꯣꯗ 2026ꯇ ꯑꯣꯏꯗꯣꯔꯤꯌꯦ ꯑꯗꯨꯒꯤ ꯀꯟꯅ ꯄꯦꯄꯔꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯂꯦꯇꯦꯁꯁꯤꯡꯁꯦ ꯃꯌꯥꯝ ꯁꯔꯆ ꯇꯧꯕꯤꯅ ꯌꯦꯡꯕꯤꯕ ꯌꯥꯔꯅꯤ ꯕꯣꯠꯀꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯑꯁꯥꯝꯒꯤ ꯑꯗꯨꯁꯤꯡꯗꯣ ꯃꯄꯥꯟꯗꯩ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯁꯟ ꯉꯥꯛꯇꯅꯤꯁꯦ ꯐꯖꯅ ꯁꯤ ꯂꯦꯞꯈ꯭ꯔꯅꯣ ꯋꯥꯜꯁꯤꯒ ꯑꯗꯨꯁꯦ ꯇꯣꯅꯤꯒꯣꯛꯁꯦ
ꯄꯀꯥꯒꯤ ꯃꯔꯛꯁꯤꯒ ꯀꯌꯥꯝ ꯍꯧꯖꯅꯤꯡꯕ ꯇꯣꯅꯤꯒꯣꯛꯅꯣ ꯁꯤꯁꯦ ꯇꯣꯅꯤꯒꯣꯛꯁꯦ ꯃꯊꯟ ꯍꯧꯔꯛꯄꯅꯤ ꯑꯩꯅ ꯊꯥꯕ ꯅꯠꯇꯦ ꯁꯤ ꯁꯤꯅ ꯑꯗꯨꯝ ꯍꯨꯒꯨꯇꯤ ꯇꯣꯅꯤꯒꯣꯛ ꯍꯨꯒꯨꯇꯤꯁꯦ ꯇꯣꯅꯤꯒꯣꯛ ꯉꯥꯛꯇꯅꯤ ꯁꯤ ꯄꯔꯦꯡꯁꯤꯒ ꯁꯤ ꯄꯀꯥꯒꯤ ꯃꯔꯛꯁꯤꯁꯨ ꯃꯤꯅ ꯂꯩꯕꯥꯛꯇ ꯇꯧꯅ ꯃꯔꯥꯒ ꯇꯧꯅ ꯊꯥꯅꯩ ꯑꯁꯤꯅ ꯃꯊꯟꯇ ꯍꯧꯔꯛꯄꯅꯤ ꯁꯤꯁꯦ ꯃꯌꯥꯝ